ꯈꯨꯔꯨꯝꯖꯔꯤ ꯃꯃꯤ ꯃꯤꯇꯝ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯍꯣꯔꯔ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯗꯨꯅ ꯑꯋꯥꯕ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯀꯥꯎꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ, ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯂꯤꯖꯔꯛꯄꯅꯤ꯫ ꯑꯩꯍꯥꯛ ꯑꯁꯤ ꯗꯦꯜꯂꯤꯗ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯑꯦꯠ ꯇꯝꯕꯒꯤ ꯂꯩꯔꯛꯂꯤꯕꯁꯤ ꯆꯍꯤ 4 ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯊꯧꯗꯣꯛ ꯑꯁꯤ 2017ꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯑꯚꯤꯁꯦꯛ ꯀꯧꯖꯩ꯫ ꯑꯩꯍꯥꯛ ꯑꯁꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯕ ꯀꯨꯏꯗ꯭ꯔꯤ꯫ ꯃꯈꯥ ꯇꯥꯅ ꯀꯣꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝ SSC ꯊꯥꯅꯕꯒꯤꯗꯃꯛ ꯀꯣꯆꯤꯡ ꯌꯥꯎꯅꯕ ꯍꯥꯏꯗꯅ ꯗꯦꯜꯂꯤꯗ ꯑꯗꯨꯃꯛ ꯂꯩꯊꯕ ꯇꯥꯔꯝꯃꯤ꯫ ꯑꯩꯍꯥꯛꯀ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯔꯥꯖꯀ ꯃꯨꯈꯔꯖꯤ ꯅꯒꯔꯗ ꯑꯦꯛꯖꯥꯝ ꯑꯁꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯂꯩꯐꯝ ꯍꯣꯡꯗꯣꯛꯂꯁꯤ ꯍꯥꯏꯗꯅ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯆꯧ-ꯑꯆꯧꯕ ꯀꯣꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝ ꯊꯥꯒꯦ ꯍꯥꯏꯔꯕꯗꯤ ꯃꯨꯈꯔꯖꯤ ꯅꯒꯔ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯀꯣꯆꯤꯡ ꯑꯅꯝꯕꯅ ꯇꯧꯅꯩ꯫ ꯃꯐꯝ ꯑꯁꯤꯗ ꯑꯦꯛꯖꯥꯝ ꯑꯆꯧ-ꯑꯆꯧꯕ ꯀꯌꯥꯒꯤ ꯀꯣꯆꯤꯡ ꯇꯧꯐꯝ ꯁꯦꯟꯇꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯤꯕꯅꯤ꯫ ꯂꯝ-ꯂꯝꯗꯒꯤ ꯂꯥꯛꯄ ꯑꯦꯁꯄꯤꯔꯦꯟ ꯀꯌꯥꯒꯤ ꯇꯤꯟꯐꯝ ꯃꯐꯝ ꯑꯣꯏꯕꯅ ꯃꯐꯝ ꯑꯁꯤꯗ ꯀꯥ ꯊꯤꯗꯨꯅ ꯔꯦꯟꯠ ꯊꯤꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯨꯈꯔꯖꯤ ꯅꯒꯔꯗ ꯍꯞꯇꯥ 2ꯃꯨꯛ ꯀꯥ ꯊꯤꯔꯕ ꯃꯇꯨꯡ ꯕ꯭ꯔꯣꯀꯔ ꯑꯃꯒꯤ ꯊ꯭ꯔꯨꯗꯒꯤ ꯐ꯭ꯂꯦꯠ ꯑꯃꯗꯤ ꯐꯪꯉꯝꯃꯤ꯫ ꯐ꯭ꯂꯦꯠ ꯑꯗꯨꯗ ꯕꯦꯗꯔꯨꯝ 2, ꯀꯃꯟ ꯀꯤꯆꯟ 1, ꯍꯣꯜ 1, ꯀꯃꯟ ꯕꯥꯊꯔꯨꯝ 1 ꯌꯥꯎꯔꯝꯃꯤ꯫ ꯃꯨꯈꯔꯖꯤ ꯅꯒꯔꯗ ꯂꯩꯕ ꯔꯦꯟꯠ ꯑꯃꯗꯤ ꯐ꯭ꯂꯦꯠꯁꯤꯡ ꯑꯁꯤ ꯃꯃꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯐ꯭ꯂꯦꯠ ꯑꯁꯤꯗꯤ ꯌꯥꯎꯔꯤꯕ ꯀꯥ ꯃꯌꯥꯝꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯃꯃꯜꯁꯤ ꯍꯣꯡꯕꯁꯨ ꯅꯠꯇꯦ, ꯌꯥꯝꯅ ꯇꯥꯡꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯝ ꯌꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯥꯖ ꯏꯕꯥꯅꯤꯁꯨ ꯐ꯭ꯂꯦꯠ ꯑꯁꯤꯗ ꯍꯣꯡꯖꯤꯟꯅꯕ ꯇꯧꯁꯤ, ꯀꯅꯥꯅ ꯈꯪꯕ ꯈꯟꯖꯥꯅꯔꯤꯉꯩ ꯃꯤꯅ ꯍꯥꯟꯈ꯭ꯔꯗꯤ ꯍꯥꯏꯗꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯐ꯭ꯂꯦꯠ ꯑꯗꯨ ꯐꯃꯨꯡ ꯀꯥ ꯍꯥꯏꯕꯗꯤ ꯕꯦꯗꯔꯨꯝ 2 ꯂꯩꯕꯅ ꯑꯃꯗ ꯔꯥꯖ ꯍꯣꯡꯖꯤꯜꯂꯝꯃꯤ, ꯑꯃꯗꯅ ꯑꯩ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯌꯨꯝ ꯍꯣꯡꯖꯤꯟꯕ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯕ ꯇꯨꯡ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯁꯥꯎꯠ ꯗꯦꯜꯂꯤꯗ ꯂꯩꯕ ꯕꯤꯀ꯭ꯔꯝ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯦꯠꯇ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯕꯤꯀ꯭ꯔꯝꯗꯨ ꯐ꯭ꯂꯦꯠ ꯑꯗꯨꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯕ ꯇꯨꯡ ꯔꯥꯖꯇ ꯑꯣꯟꯁꯤꯟꯗꯨꯅ, "ꯚꯥꯏ, ꯅꯣꯏ ꯐ꯭ꯂꯦꯠ ꯑꯃ ꯊꯤꯅꯕ ꯇꯧ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯕꯤꯀ꯭ꯔꯝꯅ ꯃꯈꯥ ꯇꯥꯔꯗꯨꯅ, "ꯍꯧꯖꯤꯛꯃꯛ ꯍꯣꯡꯗꯣꯛꯇ ꯌꯥꯗꯦꯗꯤ ꯂꯩꯇꯦ, ꯑꯗꯨꯕꯨ ꯐ꯭ꯂꯦꯠ ꯑꯃꯗꯤ ꯊꯤꯌꯨ꯫ ꯅꯣꯏ ꯐ꯭ꯂꯦꯠꯁꯤ ꯑꯩ ꯏꯁꯥꯗ ꯌꯥꯝ ꯍꯩꯅꯗꯕ ꯀꯔꯤꯅꯣꯝ ꯐꯥꯎꯏ." ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯇꯥꯕꯗ ꯔꯥꯖꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯕꯣ, ꯅꯪꯒꯤ ꯃꯥꯏꯕ ꯁꯥꯕꯗꯣ ꯂꯥꯛꯄꯒ ꯍꯧꯔꯕ? ꯅꯠꯇꯦ, ꯑꯁꯨꯛ ꯋꯥꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯐꯪꯉꯤꯕ ꯐ꯭ꯂꯦꯠꯁꯤꯕꯨ ꯍꯣꯡꯖꯤꯟꯗꯁꯨ ꯉꯥꯏꯔꯤ, ꯍꯣꯡꯗꯣꯛꯎ ꯀꯥꯏꯅ, ꯆꯠꯂꯣ ꯑꯝꯇ." ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯔꯥꯖ ꯏꯕꯥꯅꯤꯅ ꯊꯧꯑꯣꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯐ꯭ꯂꯦꯠ ꯑꯁꯤꯗ ꯍꯣꯡꯖꯤꯜꯂꯛꯄ ꯍꯞꯇꯥꯃꯨꯛ ꯂꯩꯔꯛꯄꯁꯤꯗ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯔꯥꯖ ꯏꯕꯥꯅꯤ ꯂꯩꯔꯝꯃꯤ꯫ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯒ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯇꯨꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯅꯦ ꯇꯥꯅ ꯁꯦꯇꯜ ꯇꯧꯕ ꯍꯧꯔꯛꯄꯒ ꯃꯐꯝ ꯑꯗꯨꯒꯤ ꯑꯔꯣꯟꯕ ꯃꯥꯏꯈꯨꯝ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯍꯥꯡꯗꯣꯔꯛꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯔꯥꯖ ꯃꯥꯒꯤ ꯀꯣꯆꯤꯡ ꯀ꯭ꯂꯥꯁ ꯂꯣꯏꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯦꯠ ꯑꯗꯨꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2:30 ꯇꯥꯔꯦ꯫ ꯐ꯭ꯂꯦꯠ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯨꯡ ꯆꯪꯂꯛꯄꯒ ꯀꯃꯟ ꯍꯣꯜ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯩ ꯑꯗꯨ ꯊꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯛꯆꯥꯅꯅ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯀꯥꯒꯤ ꯃꯩꯗ ꯅꯠꯇꯅ ꯐꯦꯟꯁꯨ ꯊꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ "ꯀꯩꯅꯣ ꯑꯩꯕꯨ, ꯉꯁꯥꯏ ꯐꯦꯟꯁꯨ ꯃꯩꯁꯨ ꯂꯣꯏ ꯃꯨꯠꯊꯠꯂꯝꯕꯅꯤꯗ." ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ-ꯃꯨꯔꯨꯝ ꯁꯣꯜꯂꯝꯂꯒ ꯑꯩꯒꯤ ꯀꯥꯗ ꯑꯩ ꯍꯜꯂꯛꯂꯕ꯭ꯔꯥ ꯌꯦꯡꯅꯕ ꯔꯥꯖ ꯑꯗꯨ ꯂꯥꯛꯈꯤ꯫ ꯑꯩꯒꯤ ꯀꯥꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯑꯩ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯕ ꯔꯥꯖꯅ ꯈꯪꯂꯝꯃꯤ꯫ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯖꯜꯂꯨꯕ ꯇꯧꯗꯨꯅ ꯀꯤꯆꯟ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯏꯁꯤꯡ ꯊꯛꯂꯨꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯝꯃꯤ꯫ ꯐ꯭ꯔꯤꯖ ꯍꯥꯡꯗꯣꯛꯇꯨꯅ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯅ ꯇꯧꯕꯗꯗꯤ ꯐ꯭ꯔꯤꯖ ꯃꯅꯨꯡ ꯑꯗꯨ ꯏꯁꯤꯡꯅ ꯄꯨꯡꯇꯥꯎ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯐ꯭ꯔꯤꯖ ꯃꯃꯥꯡꯗ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ, "ꯀꯩꯅꯣ, ꯑꯩꯈꯣꯏ ꯐ꯭ꯂꯦꯠꯁꯤꯕꯨ ꯀꯅꯥ ꯂꯥꯛꯑꯝꯖꯥꯠꯅꯣ ꯇꯧꯏꯁꯤꯕꯣ?" ꯑꯁꯨꯝꯅ ꯁꯣꯜꯂꯝꯂꯕ ꯇꯨꯡ ꯐ꯭ꯔꯤꯖꯇꯒꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯂꯧꯊꯣꯛꯂꯒ ꯏꯁꯤꯡ ꯊꯛꯂꯕ ꯃꯇꯨꯡ ꯐ꯭ꯔꯤꯖ ꯑꯗꯨ ꯂꯣꯟꯖꯜꯂꯝꯗꯨꯅ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯖꯜꯂꯨꯗ꯭ꯔꯦ꯫ ꯃꯥꯒꯤ ꯐ꯭ꯂꯦꯠꯃꯦꯠ ꯍꯥꯏꯕꯗꯤ ꯑꯚꯤꯁꯦꯛ ꯑꯩꯍꯥꯛꯅ
soibadagi tauba oiramlani haidana khandoklami. Adubu ngasi thokliba thodok asidi ngasi thoklaga loiramde. Asumna kaagi mai thanduna leiramba, fan thaduna leiramba, fridge manungda ising haidoklambana chingba thawong asi Rasna amurak aniraktagi hendoktuna hanjan toina thengnaba haurakhe. Rasna thengnariba mayamsi aingondasu pau tamduna khanghalaklammi. Ainadi nongmata thengnaruba leitabana soibadagi aikhoi anigi marakta amana tauba oiramgani haidana wakhal hena khanjandanaba Raspu phathabirami. Adubu thokliba mayamsi Rasti chingnaraduna aikhoigi flat si broker amagi through dagi lokhibani. Maduna broker aduna aikhoina coaching chatkringai matam aikhoina flat ta leitaba matamda nupiga pushallaga flat asida leiraba jala haidana Rasti wakhalda chingnarami. Maram ashina aikhoigi yumthangnaba neighbors ta chatuna Rasna aikhoi leitringai matam aikhoina coaching chatkringai matamda kanagumba aikhoigi flat asida changduna leibaga ubra haidana hanglami. Adubu makhoinasu kanasu leiba ude haidana hairakhe. Asumna flat asida leirakpa thamuk leiraba matung aikhoigi imanaba ani Rupaksha amadi Aditya aikhoigi nakta nongnini leinaba haidana koiba oina laklami. Mabanimak aikhoigi living room aduda thaduna tumhallami. Aikhoigi flat numit nini muk leiminarabatung Rupaksha amadi Aditya yam kanna naraklami. Rupaksha na pautambada kanagumba amana itattattana magi khawri charam adu melakpagi mawongda sor honba wai sor thingi haidana pautamlakhi. Numit mangani khak leinaba haidona lakhibani adubu narakpa sidadi upai lekte. Hapta animuk jonthana leithabada tarami. Asumna hapta animuksi makhoibani gi hakchangsi nongma nongmagi sokchinba henjalaklami. Masidagi hospital da pukhatuna layeng laba matung tapna hakchanggi fibam phagalaktuna makhoigi leibam Dehradunda amuk hankhirami. Adubu makhoina chatlamdaida fagi oina hairamba wa amadi lei. Madudi bai noi flat change tawdribauti khoi noina nakdaga mohan lakcharoi he. Ras ibani su Rupaksha amadi Aditya na hairamliba wado fagi oina dum khandoklami. Asumna makhoibani na Dehradunda hankraba matungdadi flat aduda thokliba thong sing adu fibam hena sokchilaklami. Aikhoigi common bathroom da leiba toilet asi mushuk muba marble nappi. Asum tawdana wash basin aduso amuba marble naplami. Nongma aigi ayuki pung manga makhaigi alarm adu khonglakpadagi haugallaktuna common bathroom aduda changlaklami. Bathroom gi thongdu hek hangdokpaga toilet ki seat mathakta ashiba uchi amata aduna leirami. Toilet adugi akhoibada uche ki matu kharasu taramkhe. Loinana bathroom manung aduda kadaidagi lakpano khangdaba yamna namthiba manam amasu namlakhe. Masidagi bathroom manungda leiba apikpa thongnau aduda kakhattuna mapanda kari lei haiduna yengnaba hotnai. Adubu thongnau adugi mapandadi karisu ahenba thoidokpa potsak amata leiba uramkhide. Tauriba mataududa ai ngakpanadi loirabani. Numit asidagi hauna ai wakhal nungaitaba machi mangduna leiba haurakhe. Aigi kada tumina itomta leiba mapal thoktaba haurakhe. Aina nongmada tawpa thabak haibabu aigi coaching yaururaga hanjalaklaga aigi kada thong lonjinduna itomta tumina leiba asini. Matam khara leiraba matung coaching class khara chatlamba aduso pung tok khirami. Aigi mental state si nongmagi phattaba sum henjilakhe. Nongma Ras adu magi mamanabagi flat ta mamanaba adu unaba chatkani haidana chatkhirami. Ai flat aduda itomta leihauba tarami. Rasna chatlamdaida ma numit nini mukti mamanaba adugi flat ta leirakani haiduna so hairami. Masidagi aisu kijaraduna aigi imanaba Bikramda call tawduna
bai ras to mamanabagi da numinini mulai yun hai da chatkre nang yaragadi ayam talobalo nangi flat da numinini mukside ai leke ai flat sei tom ta lei se wakhal sei rum de Bikram na pharene ai su Mukherjee nagar da lei imanaba ma una ke tana lakpani ma unaram laga nang loba changlake asumna call adu thamnarami pung ani muk leiraba matung Bikram adu aikhoi gi flat ta ai loba laklamki asumna ibani Bikram gi flat ta lakminna bagi lambi da aina Bikram da hairami bai ai si gi wase rasta phau bai dabani ma wakhal sonta khitra haidana adubo ai akhoi gi flat ta leibado wakhal se nungai pa ma khangde kana gumba mana ai bodom yengduna senaduna leiba ko misa da phawi raj halak tri phawpadi ai nangi flat ta lei Bikram na pharene kashu kai dene raj halak tri phawba leiro asumna numini ni leiram laba matung rasu mamanapagi flat ta gi halaktuna aikhoi gi flat ta leire haidana aingonda call tawraklami masidagi Bikram ibani so aikhoi gi flat ta chatlasi haidana laklami flat ta yauraba matung aigi su wakhal khara nungai thokna ba haidana Bikram na karinoma ahauba ama chasi haidana hairakhe masidagi yen khara ngokhatlami chak ising pulap toklaba matung numidangi pung 8:30 khara henjilamle aduna aina Bikram da bai hangrano ngashi lekhro hayang ta chatke su chalo Bikram na yanida yam thengba su natri adum hange ras na makha tarai kari gya bano yare lekhro chattoi du su la pe hayang ta halu kadroge asumna ras iwani na lekhro haiman badage Bikram su hoi hoi haidana ya thorakhe tumga dauba matam su watnari bani aikhoi ahum du sima nungai ba ama yengsi haidan hainarai masidagi living room hall aduda ras ki laptop tage horror movie ama thaduna yengba hogalakpaga ras ki bedroom gi thongdu khangthing thingjan khibagi ahauba makhol ama tarakhe sima da pukning changduna leinaramba aikhoi ahum du makhol aduda khangprek khangna chongkhatli aduna makhol tarakhiba thong lomduda mityeng loina thamnarai ai prap hogatuna ras ki bedroom adomda laklaga thong adu mapandagi puna panjili aduga aigi kada amuk prap changlakpadadi Iron Man gi khutna yekpa frame chanba photo frame adu wall dagi kelaktuna makhada taraga leirami ai wakhal si iching chingnai adubu tariba photo frame du khongatuna hanagi yanbam aduda thetkatuna thamlami aduga aigi room dagi thoraklaga aigi kagi thongdusu puna panjalamduna Raj ka Bikram ga gi manakta sima makhata na yengtharuna ba haidana lakhi makhoi ani gi manak yauraga hekfam thabaga second tara fau fa tringaida aigi kadagi photo frame adu amuk kelakpagi makhol tarai masidagi aikhoi ahumak khara loina kinaraklabani Bikram na bai ai chalake noi flat se phagi dai ayam hainaraktre ayum halawrake asumna hairakhe masidagi de ras ibani changduna kaino tanja ja hallage to khleisina phibam sidai bani kha hundu amaga nayum chatlage di kaino asumna ibani changduna khambadagi de Bikram na phare ngashi hingsimadi leirake adu noi bani mak noigi room da changaga tumkhibadi yarako hol sida khoi huma pulap tumdong asum tawdana ahing sima lenkhre mathangi numitu Orisha dagi aigi cousin ama Delhi da laklami aduna aigi flat ta leibada tarami aigi cousin asigi maming Partha kawi nominini leiraga Partha gi birthday tarami aikhoi pullingai sida celebrate fajana tawsi haidana Bikram busu invite tawrami asumna bar amada chatlaga party tawruraba matung ahingi pung ama tarakpa dwaida aikhoi gi flat ta aikhoi pulap halaklami nupa macha ngakta oibana yu su khara loina ngaunarabani aidi aigi kada changlaktuna firol hongdoklabatung aigi famungda kakhatlaga laptop tagi sima ama tharaduna tumthanaba kanna tawrami aduga Partha Raj amadi Bikram
Makhoi ahumdi living room aduda pulap tumhore. Rasna sofa mathakta aduga Bikram amadi Parthana sofa gi hek mamangda floor aduda tumle. Matamdu samarni adubu AC di tharamde. Maramdi Ras adu masa khara nungaite laihau leibadong tawi haibaduda thadabani. Aikhoi loina tumthanarabani adubu pung ani makhai tashilakpa daida Bikram gi masada kanagumba amana soklakpagi samin amma fanglaklami. Masidagi Bikram mikap tholaktuna mamit tapna pangthorai. Magi hek mamangda Partha adu mamay nakanda onthoktuna tumlaga lairami. Hek maningdana Ras tumlibani. Wakhalda Ras na lakna raklibra haidana mamay du laithokhlubada sofa mathakta Ras di lairamdre. Bikram ingak-ngakna khongya romda yengtharakpada musuk muba yamna wangba mami amana magi manak tamna tapna changshillakliba urami. Masidagi amuktang khanglaw lawramlaga aina tumliba ka aduda Bikram du chensilakhi. Ay sumi chensilakpagi makhol adu tabada fuk hogattuna Bikramda yenglakhi makha tarakpa oina Bikramna. Bye. Living room da kananum lehore. Asumna sor thabet holaduna yamna tahaba mataw aduda aina. Tamna warshase. Nate kana lehore habano. Bikramna. Living room dane. Wangsham wange. Madudagi ibani so aigi kadagi thoglaktuna living room adomda lakhi. Aikhoina thoglakpadadi living room gi balcony aduda Raj adu churup chingduna mamay mamang onthoktuna leiramki. Ras ki manak changshinduna Bikramna mana thengnarakriba mayamdo wari oina liduna khanghali. Makha tarakpada Rajna. Hoine. Aisho aigi khongda kananomna nalakpadawna torokpadagi makeup thoglakpadaine na churup thamise. Asumna haina duna balcony adudagi changlaklaga living room aduda phamthai mahi langnarakpa aduda Partha adu makeup thoglai. Koidawrage tungi di leitaduna kaiginu langjibo. Asumna mamit wawri panglaga hairai. Aina makhatana. Ibo lan la asu makeup thoglakdadana edum shihaudrobani. Asumna ngangnaringai living room gi AC adu matomta on tawrakhe. Khudaktuda balcony manakta panba thongnaw aduga panana mapangi thongdu yam kanna thilakhi. Kanagumba amana kanna chenbagi makhon sutai. Asumna minute ani muk tawramlabatong thilamba thongnaw thong chap lepkhe. Mathanta on tawjarakhiba AC adusu masa matomta off tawkhe. Aikhoi mari makki bana dinniklabani wawri ngaihak tumthanarubaga leiramba nishaga khanghan hangatnakre. Phone thangatuna pung yenglubada nongyai pung 3:30 helamle. Masidagi aikhoi mari mak Raj ki kada changduna tumthanaba tawrami. Aikhoi na mikap thoglakpada ayuki pung 9:30 khara helamle. Bikramdi mikap hek thoglakpaga ngarang mana purakhiba bag pochai na chingba singdu parap loishili. Magi tahaba matawaduda aina hangi. Kaino kanata narage chen gi toidubo. Bikramna ibo noi place leitharadi sho ship tare ayum hanjagrage khire masidagi aina khitang tapthana. Bye. Ekhoshu si place dadi leitharara ama thirage ashi manung si baudi sida leise mi amadi wakhal se khara chawthui tawbane. Asumna ekhoi ahum changduna thembadagidi Bikram su fare haidana haidorakhi. Sumna nongdelgi pung 1:30 mukta shilakpa daida aiga Ras ka chanaba khara leiru se haidana thoglakhi. Parthaga Bikram gadi leihauge haidana flat adumak lehore. Parthadi aigi kada famduna laptop ta karino khara tawduna lei. Bikram di bathroom da laklami. Bathroom asi living hall dugi hek manakanda leibani. Washroom adugi manung changlaktuna mapal tho ikanda bathroom gi mai adu khangmut mut khirami. Second mari muk leiraga amuk sat launa mai adu lakhi. Amuk sat mutki amuk sat lai. Asumna second kun muksi mai du khapkalakhi. Bikram machi lengde kibana su loirabani chumdring leptuna lei. Dudagi de bathroom gi thongdo matom tatap na hangdorakhi. Adubu Bikram hanna yengthoklude bathroom gi thongdo
adumak hangli haibadi yengthokludраbasu masada samin fawi chumna leiringai kanagumba ama living room dagi srot tawduna bathroom leiriba adomda changsilakhi sum changsilakpana bathroom adugi thongi hek mamangda chap leptuna leikhre Bikram su yengthokpadi yengthoklaroi khanduna chap yungna leptuna lei asumna magi maningda changjillakduna leikhriba sahum adu leptuna mangonda yengduna leire haibasi masana khangjare matam asida ma kai tawgani laugadra natraga asum leptuna leigadra yengthokadra yengthokluragana mana yamna uningdaba sakfam ama leptuna leiramlabadi kamdawgani asumna khanjanaringai mapalgi thongdu hangdoktuna ras ibani langduna changlakpagi makhol Bikramna tarakhi sor asangba ama hondoklamladuna Bikram mamai leithorai kanashu leiramdre bathroom gi thongjilladуда kanashu leplamdre masidagi Bikram bathroom adudagi paigai chenthорактuna living room gi sofa da leihauba magi mapot machai bag tu tap paikhatuna thokhinaba tawrai masidagi ras ibani na khamduna kaidawrage mo Bikramna bai chalage khamlano aduga noshune mafam sidagi thon hongdokna bado chengna bera kare noi flat shumna hairam laga cab ama book tawraduna South Delhi da magi flat tamna Bikram adu khamba yadana chatki thaudoga si thokraba tung hapta muk leiraba tung Raj ka Bikram gadu thengnarami maduda Rajna itaw akhoi Mukherjee Nagar gi flat tu de hongdo eda hojik sek sarai da leire Bikramna kaino yam thun hongdo amina aingonda hongdo e kaina kan harak tamni ne duga ibo nang hek chat khiba numit tu gi nungan be nudang da ne pung 13 muk tar male aidi tumda hura jani dana parthaga Abhishek ado ai ka da changlaga makha da komlusi thaba ma chat tawle na hairakpa ai shu tumning baga kaiga yani leja horage hadana sikhang he khang laba jani ada Abhishek na di yam haijaba jani da thokriba thodok singduga natom le hobadu nungai roina adaina mafatta kaishu tawroi Bikram su leiri sidi na hairure wakhal daidi nang leiri sini ko na moi chat krakanda gyan laktoine nang leitre nang chat khris adu hek gyan lakpadage shukirakta hogatlaga phamledana tumlambadage ngahak sum phamlingaida thongrom dagi amuba mami tap changjalak pinemi aduga ina kansida satlong lepsilai adaidi loire ain shon balaisi som phamlaga le di phibam do da kibe henjalani na taklong hipthai phajopna kok to satlong kupsale adaidi ai table mamangda le hover rolling chair do gorong ekta ka koibudu chen khalak pinemi chokri chen bado kadai no haringai duda nupi amai khonje nam kap khalak pinemi adaidi ai joina khangjaba layam am sondare tanjadu da Abhijit ka parthaga jo halaga ai ka ja chenjile aduga phaiju manungda tasanduna leiri bai je jingthoi aduga moina thong hek changlakpada corridor mapada amubam chongdagi nhaire moina changlakpada fresh maya da lipame adaide shoingon da thokri do lire adaide khoi hum phajare dum nungdang dum ti yane anaba dum lenjale ai je ahing pobop tuma sungtom di tom dram niko nong hek alakpaga Abhishek kai gana parthadu puraga imanabai mem da chatle adaidi imanabadu da hainaraga noni khatalai gi ka thi gairaga adumai torga khoijo ikui hodabi Sheikh Sarai da plate amdi phangedana adubo khoi pusalakhiba broker du dabudi wari umtang di sanaroi Abhijit ibanina nangna pusalakpa plate to sumai tawi haidana adaidi broker du ju khangdi khang male adu lai yedi adugo mamta tawb leite noina khanjal liorani kaina adai broker du na security deposit to hallu sida tat khayadrene laidi mashi dana broker du na work tawriba real estate company du chatledana adu hannu pam lerami maga reshana bada akhon lerami flat to tha hum mari mi leina dadana leirure na hai yam kuppa marol di haidoro yate adu dai ju kana be phang lak trap du de direct flat to gi mapu du unare adu do deposit hallo na hare masu yate khang le dum sida tatlaga adai dab tawshin mani police ta ani na adai ki rew gaino amount or security deposit to budi china jin handore ado khoino ji hongjali Sheikh Sarai gi du budi yam nungai da
ꯌꯨꯝꯕꯨꯗꯨꯁꯨ ꯗꯥꯏꯔꯦꯛ ꯎꯅꯔ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯗꯨꯁꯨ ꯎꯅꯔ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯁꯨꯝꯅ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯔꯥꯖ ꯏꯕꯥꯅꯤꯁꯨ ꯑꯅꯧꯕ ꯐ꯭ꯂꯦꯠ ꯑꯗꯨꯗ ꯅꯦ ꯇꯥꯅ ꯂꯩꯔꯦ ꯃꯌꯥꯝꯁꯨ ꯐ꯭ꯂꯦꯠꯀꯨꯝꯕ ꯔꯦꯟꯠꯇ ꯂꯧꯔꯒ ꯂꯩꯒꯗꯧꯕ ꯂꯩꯔꯕꯗꯤ ꯍꯥꯟꯅ ꯐ꯭ꯂꯦꯠ ꯑꯗꯨ ꯀꯅꯥ ꯂꯩꯔꯝꯃꯤ ꯀꯃꯥꯏꯅ ꯇꯧꯔꯝꯕ ꯐ꯭ꯂꯦꯠꯅꯣ ꯍꯥꯏꯕꯗꯨ ꯈꯖꯤꯛꯇꯪ ꯑꯣꯏꯁꯨ ꯊꯤꯒꯠꯄꯤꯔꯒ ꯂꯩꯕꯤꯅꯕ ꯍꯥꯏꯗꯅ ꯅꯣꯂꯨꯛꯆꯔꯤ ꯑꯩꯒꯤ ꯋꯥꯔꯤ ꯐꯣꯔꯃꯦꯠ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕꯅꯆꯤꯡꯕ ꯇꯧꯕꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯨ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ ꯂꯩꯔꯕꯁꯨ ꯀꯃꯦꯟꯒꯤ ꯈꯨꯠꯊꯥꯡꯗ ꯈꯪꯍꯟꯕꯤꯔꯛꯎ ꯑꯩ ꯁꯣꯏꯗꯅ ꯁꯦꯝꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯀꯤꯕ ꯋꯥꯔꯤ ꯀꯌꯥ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯊꯦꯡꯛ ꯌꯨ